ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯐꯤꯒꯨꯝꯕ ꯈꯨꯗꯩꯒꯨꯝꯕ ꯂꯤꯡꯌꯥꯟ ꯐꯤꯒꯨꯝꯕ ꯇꯧꯋꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯁꯦꯝꯖꯔꯦ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯇꯤꯆꯔ ꯗꯦꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯉꯝꯖꯕ ꯈꯨꯗꯣꯜ ꯈꯔ ꯇꯝꯕ ꯆꯠꯁꯦꯅ ꯑꯩꯈꯣꯏ ꯃꯔꯨꯞ ꯕꯕ꯭ꯂꯨ ꯃꯔꯨꯞ ꯕꯨꯙ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯃꯤꯟꯅꯔꯤꯌꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯦꯝꯄꯣꯠꯀ ꯇꯧꯔꯤꯅꯦ ꯑꯗꯨꯗꯤ ꯐꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯀꯠꯈꯤꯕꯗꯨꯗꯤ ꯂꯩꯔꯝꯈꯤꯅꯤ ꯂꯩꯌꯦ ꯑꯗꯨꯅꯤ ꯁꯤꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯇꯩꯅꯒ ꯑꯗꯨꯝ ꯈꯤꯟꯅꯔꯁꯨ ꯌꯥꯔꯦ ꯑꯁ ꯏꯁꯣꯔꯒꯤ ꯁꯤ ꯑꯝꯇ ꯈꯣꯏꯔꯝꯃꯨꯒꯗꯧꯔꯦ ꯄꯨꯂꯞ ꯈꯣꯏꯔꯝꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯂꯥꯛꯄꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯆꯨꯔꯦ ꯏꯔꯦꯡ ꯆꯦꯟꯗꯕ ꯑꯩꯈꯣꯏꯕꯨꯁꯨ ꯃꯤꯃꯥꯡ ꯊꯣꯛꯅ ꯑꯃꯨꯛꯇꯪꯗꯤ ꯈꯪꯍꯟꯕꯤꯌꯨ ꯑꯣꯖꯥꯒꯤ ꯐꯝꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯨ ꯑꯃꯨꯛꯇ ꯅꯝꯃꯒ ꯃꯣꯏꯗꯒꯤ ꯑꯩꯁꯨ ꯈꯨꯠꯇ ꯁꯥꯡꯈꯤꯅꯤ ꯑꯣꯀꯦ ꯀꯩ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯝ ꯂꯩꯇꯦ ꯁ꯭ꯀ꯭ꯔꯤꯞ ꯏꯕ ꯂꯣꯏꯕ ꯉꯝꯖꯔꯦ ꯁ꯭ꯀ꯭ꯔꯤꯞ ꯏꯕ ꯏꯗꯕ ꯀꯔꯕꯥꯔ ꯃꯥꯏ ꯄꯥꯛꯄꯤꯔꯣ ꯃꯁꯤꯗꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯏꯕ ꯂꯣꯏꯁꯟꯕꯤꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯖꯥ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤꯁꯨ ꯑꯗꯨꯝ ꯇꯤꯆꯔꯗꯦꯁꯤ ꯑꯗꯨꯝ ꯑꯣꯖꯥ ꯑꯃꯒ ꯁꯥꯇ꯭ꯔ ꯑꯃꯒ ꯂꯩꯅꯕ ꯃꯔꯤꯗꯣ ꯆꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯖꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯃꯃꯥꯡꯉꯩꯗꯒꯤ ꯆꯠꯅꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯖꯥ ꯐꯨꯔꯤꯠꯀꯨꯝꯕ ꯈꯨꯗꯩꯒꯨꯝꯕ ꯏꯚꯟ ꯂꯦꯡꯌꯥꯟꯒꯨꯝꯕ ꯑꯗꯨꯝ ꯑꯣꯖꯥꯒꯤꯗꯃꯛꯇ ꯄꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯁꯨ ꯑꯩꯅ ꯄꯨꯖꯔꯛꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯅꯧꯕ ꯁ꯭ꯇꯥꯏꯜꯅꯤ ꯑꯩꯈꯣꯏ ꯂꯐꯣꯏ ꯌꯥꯎꯔꯦ ꯁꯦꯝ ꯌꯥꯎꯔꯦ ꯑꯗꯒꯤ ꯂꯩꯋꯥ ꯌꯥꯎꯔꯦ ꯀꯕꯣꯛ ꯍꯩꯔꯣꯛ ꯀꯣꯝꯂꯥ ꯑꯆꯥꯊꯥꯎ ꯊꯥꯎ ꯌꯥꯎꯔꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯍꯣꯔꯦꯟ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯍꯧꯕꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯃꯌꯥꯝ ꯇꯧꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠꯅꯤ ꯑꯗꯨ ꯁꯤꯅ ꯁꯤ ꯑꯣꯏꯒꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯆꯍꯤꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯣꯏꯕ ꯃꯉꯥꯔꯣꯝꯈꯛ ꯑꯣꯖꯥꯒꯤ ꯃꯐꯝꯗꯒꯤ ꯄꯥꯝꯕꯒꯤꯗꯃꯛ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯖꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯗ ꯑꯩꯈꯣꯏꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯀꯔꯕꯥꯔ ꯃꯥꯏ ꯄꯥꯛꯑꯣꯗꯤ ꯍꯥꯏꯗꯦ ꯀꯔꯕꯥꯔꯗ ꯃꯥꯏ ꯆꯨꯡꯁꯤꯟꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯁ꯭ꯀ꯭ꯔꯤꯞꯀ ꯁꯨ ꯏꯗ꯭ꯔꯤꯁꯦ ꯀꯔꯤ ꯄꯣꯠ ꯂꯩꯁꯤꯒꯦ ꯃꯄꯥꯟꯗꯒꯤ ꯈꯪꯗꯦ ꯁꯤ ꯚꯤꯗꯤꯑꯣꯅꯤ ꯚꯤꯗꯤꯑꯣꯅꯤꯀꯣ ꯁꯤꯅ ꯂꯥꯛꯄꯁꯤꯗꯀꯣ ꯑꯣꯖꯥꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯕꯨꯁꯨ ꯑꯐꯕ ꯃꯥꯡꯕ ꯄꯤꯅꯕꯤꯕꯗ ꯑꯣꯖꯥ ꯄꯨꯝꯅꯃꯛ ꯑꯐꯕ ꯇꯣꯏꯃꯤꯟꯅꯔꯁꯤ ꯌꯥꯝ ꯐꯕ ꯑꯐꯕ ꯇꯣꯏꯃꯤꯟꯅꯔꯁꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏ ꯑꯗꯒꯤ ꯑꯣꯖꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯅꯆꯥ ꯅꯅꯥꯎꯁꯤꯡꯅ ꯑꯣꯖꯥꯒꯤ ꯅꯨꯡꯁꯤꯗ ꯑꯉꯝꯕ ꯈꯔ ꯀꯠꯆꯔꯤꯁꯤ ꯂꯥꯟꯅꯗꯅ ꯑꯩꯈꯣꯏ ꯑꯐꯕ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯁꯤ ꯂꯥꯟꯁꯤ ꯐꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯄꯨꯂꯞ ꯑꯩꯈꯣꯏ ꯄꯥꯝꯖꯕ ꯁꯤꯟꯐꯝꯁꯤꯗ ꯑꯃꯨꯛ ꯍꯧꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯅꯣꯏꯉꯩꯒꯤ ꯑꯃꯃꯝ ꯇꯧ ꯑꯩꯒꯤꯗꯤ ꯑꯗꯨꯅꯤ ꯁꯤꯅ ꯑꯗꯨꯝ ꯌꯥꯔꯕꯁꯦ ꯁ꯭ꯀ꯭ꯔꯤꯞ ꯊꯤꯜꯂꯛꯑꯒꯦ ꯐꯥꯏꯅꯦꯜ ꯑꯝꯇꯪ ꯇꯥꯕꯤꯅꯕ ꯉꯁꯤ ꯇꯤꯆꯔꯁ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯍꯧꯔꯒꯦ ꯃꯇꯝ ꯐꯥꯎꯅꯤꯉꯩꯗ ꯑꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯐꯕ ꯑꯣꯏꯔꯣ ꯅꯣꯏ ꯅꯣꯏ ꯄꯥꯝꯖꯕ ꯁꯤꯟꯐꯝꯁꯦ ꯁꯤꯗꯩꯗ ꯃꯁꯛ ꯊꯣꯛꯄ ꯑꯃ ꯑꯣꯏꯕ ꯃꯁꯥꯅ ꯅꯥꯏꯅ ꯇꯧꯖꯔꯤꯁꯦ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠ ꯂꯥꯛꯄꯁꯤꯗ ꯌꯥꯝꯁꯦ ꯊꯤꯕꯤꯒꯅꯨ ꯑꯣꯖꯥꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯦꯟꯅ ꯇꯧꯕꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯅꯆꯥ ꯅꯅꯥꯎꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯣꯖꯥꯒꯤ ꯕꯣꯔꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠ ꯂꯥꯛꯄꯁꯤꯗꯀꯣ ꯑꯣꯖꯥꯒꯤ ꯅꯆꯥꯅ ꯅꯥꯏ ꯑꯣꯖꯥꯒꯤ ꯅꯤꯡꯁꯤꯡꯖꯔꯛꯄꯅꯤ ꯆꯠꯂꯤꯕ ꯆꯍꯤꯁꯤꯗ ꯑꯣꯖꯥꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯁꯣꯏ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯝꯇ ꯅꯪꯗꯕꯤꯗ ꯑꯣꯖꯥꯒꯤ ꯃꯇꯦꯡ
누르게. 문제로 그 신우 상을 보지 마이 로이 빵내라지고 맞아. 네, 예, 거의